Makada channel sig marketing me ampurang putaram na okcha boglan ni kono no khrum jari amadi ngasi pongkiba pauche sindigi maru headline sing di maru pau sing pudun lakjari tabisi. International Day of the World Indigenous People pangthok nakre Manipur gi naga luching busing uba fangki de thadau tribe di yauki. Yellow mi sing tasin khomjin haudrabadi punsin badawa bo oigane achung faw mai maitai sing bu protection pidrabadi mutkiduna thiba fanglaroi Premananda. Ojek maru pau tabisi. Manipur Naga Sing Apex Body Oma Odiba UNC United Naga Council na yamna kan nathing bupi kraba matung the Impal City Convention Center the International Day of the World Indigenous People kamari lena na pangthokhiba Indigenous Day 2025 ke tharumda Manipur Naga luching basing masak uge fangkidre amarom da chahi ani makhai helaba matung ahan bo ina Impal da pangthok pathoro masida thadau tribes rukya khare ningsing bo yabudi North East Indigenous Peoples Forum gi meeting makha da Indigenous Peoples Forum Manipur ni yumbu oidana awang nongpok ki oina ngasi pangthokiba World Indigenous Day 2025 ki thoram asida mangoina na UNC ga athingba maram oiduna thoram asi Manipur ki chapter president oiraman naga luchingba sankasar ngarang kodakta fam thadoki UNC ga athingba lakpa asiga yamnu chana na fam thadokraba matung asang kasar danatana Baton hana dagi guest of the honor special guest on saruk yagada basing marakta yaw naga luching basing matang sino ukul assembly constituency ki MLA Ramoiba amasung TNL hana ki president David Semre su thawramasi saruk yawa laki de dum bu naga furup ki mi kharadi thawramasi saruk yaki Tripura gi ningthau President Taminikanta Debramana chief guest oiduna Assam amasung Tripura gi MLA sing yawn awang nongpo ki state terror ki delegate sing saruk yakiba thawram adugi manung chana Manipur da khundariba indigenous purup sing masak takpo oina magi nat ki fijol sel ga thorokiba marakta Gorkha Nepali yakshila koda saruk yakiba sing changak naba pokna khare masini ngasigi Manipur gi naga luching basing uba phangkhide thadau tribe yauki haiba maruba pausi duga nakal marom dana yellow missing tasen khomjin haudrabadi punsin bada awabo oigani haiki achung phawmaina haibadi yellow mi fruit YP na su World Indigenous People 2025 ki thoram asing asi palace compound leba Manipur State Film Development Society Imphal gi auditorium da pangthok khore thoram madu da yellow mi fruit ki president achung phawmaina haiki lamdam asi yellow mi kontra ge mathakta lei hariba yellow furup sing asi machoi ching amasung tampakta leiri yellow furup sing asi punsin bagi pangan irei leitabade gi 2024 gi August mapal yellow mi furup na han bo oina thorom asi pangthok pa hawking asi su mafam asi da yellow mi sing harau laktuna saruk yari yellow mi sing asi amatani yellow furup sing asi kandaba yade furup sing asi kankhalaba matamda nungsinaba amadi apun bagi saktam uba phangani haina makha taki nakal amarom dana maitai singbu protection pidrabadi mutkiduna thiba phanglaroi Premananda Manipur gi yellow mi singbu Indian constituency gi makha da protection pidrabadi amadi maitai singbu schedule tribe oina recognize tawdrabadi tungdi yellow mi sing asi mutkiduna museum dana tana thiba phanglaroi haina Department of Law MU gi head Yumnam Premananda na phongdo khare wafam asi Department of the Law amadi Center for Human Rights and Duties Education MU punna khusam naduna malemgi indigenous peoples and AI defending rights shaping future amadi state asigi oina constitutional protect of the indigenous people Manipur haiba hiram asida Manipur University gi head of the law conference hall da pangthokhiba World Indigenous People 2025 ki thoram da mahakna phongdokhi Yumnam Premananda haingasi pangthokhiba thoram asi 1972 gi August mapal da working group of indigenous peoples ahanbo oina phongkhiba numit amani numit asibu UN World of Indigenous People de haina laukthokibani numit asi Manipur gi oina yam namaro aba numit amani maitai amadi naga sing indigenous people amani haiduna lagli dubu yama labak thibudi Indian constituency na di ngasi phawa protection pidan leiri maitai gi population masing yamdriba sigi matakta maitai sing asi hauji lamgi wahau population jet security right to life ki yamna chawu threat leiba phibam amada leiribani India ki constituency gi makhada protection ama pidaba tarabadi
Maitai-sing si schedule tribe on recognize taudrabadi Manipur yellow missing asimut kiduna world map tagi Power Mudkrani Museum the Natanativa Pangri Doribani Chahi Kuding International Day of the World Indigenous People Day Pangthok to Nalak Livasi Lakado Chahi Karagi Matung the Manipuri Indigenous People Day Pangthok Pinabal Leraktabana Namit Asiga Marilena Asi Pangthok Liba Thorum Asi Manipur gi oina maru aba protection asi phangana bagi pandam thorum si pangthok pane masung yellow missing shu makeup thok to na yellow missing asi kanana ba protection asi phangana ba hona minasi haina fongdo ki thorum adu the Manipur University ge vice chancellor Professor Naurem Lokendra Singh Jalarong United Committee ge president Maibon Fangmai Manipur State Human Rights Commission ge member oiramba NG Nongya Susarogya ki Masini ngasinong maroba headlines sing amadi maroba pausing tabireba singbu kurumjari amadi channel sibu like share amadi subscribe toba kaubiganu thagachari